ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯔꯣꯏꯅ ꯂꯩꯔꯝꯂꯕꯅꯤ ꯀꯗꯥꯏꯗꯩꯅꯣ ꯅꯪꯒ ꯑꯃꯨꯛ ꯊꯦꯡꯅꯗꯅ ꯍꯟꯅꯨꯗꯧꯔꯀꯥꯟꯁꯤꯗ ꯅꯍꯥꯟꯒꯩ ꯀꯗꯥꯏꯗ ꯂꯣꯠꯂꯨꯒꯦ ꯅꯪꯕꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯗꯅꯅꯦ ꯏꯅꯦꯒꯤ ꯃꯆꯥꯔ ꯀꯩꯅꯣꯝꯃ ꯁꯦꯝꯕꯤꯔꯒ ꯂꯩꯔꯁꯤꯔꯥꯅ ꯈꯜꯂꯨꯔꯕꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯅꯦꯅꯦ ꯍꯣꯏꯅ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃꯒꯤ ꯐꯣꯇꯣ ꯎꯠꯁꯜꯂꯛꯑꯦ ꯑꯗꯨꯝ ꯉꯥꯎꯔꯤ ꯐꯩ ꯂꯥꯛꯑꯦꯗꯅ ꯐꯅ ꯀꯨꯏꯅꯗꯤ ꯍꯩꯅꯗꯦꯍꯦ ꯅꯍꯥꯟꯒꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯄꯥꯈꯪꯅꯦꯅ ꯂꯩꯔꯛꯑꯒ ꯅꯪꯅ ꯑꯃꯨꯛ ꯏꯅꯥꯛꯇ ꯂꯩꯁꯜꯂꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯅꯨꯄꯤꯒ ꯇꯥꯡꯉꯦ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯕꯐꯥꯎ ꯏꯍꯩ ꯍꯩꯅꯗꯦ ꯍꯧꯖꯤꯛꯇꯤ ꯍꯩꯅꯔꯕ ꯅꯠꯇ꯭ꯔꯣ ꯍꯩꯅꯔꯛꯇ ꯉꯥꯏꯔꯦ ꯁꯤ ꯐꯥꯎꯕ ꯑꯃꯨꯛꯃꯨꯛ ꯀꯥꯎꯏ ꯄꯥꯈꯪ ꯄꯨꯟꯁꯤꯁꯦ ꯐꯅ ꯀꯨꯏꯅ ꯂꯣꯏꯅꯔꯒ ꯂꯥꯛꯄꯅꯤꯅꯅꯦ ꯏꯁꯥꯁꯦ ꯄꯥꯈꯪ ꯑꯣꯏꯔꯕꯣꯏꯗ ꯈꯜꯂꯤ ꯄꯥꯈꯪ ꯁꯨꯝ ꯑꯣꯏ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯅꯥꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯗ ꯂꯩꯇ ꯇꯧꯔꯤꯅꯤ ꯐꯤ ꯐꯪꯉꯦ ꯏꯊꯟꯗ ꯁꯨꯏ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯟꯁꯨ ꯏꯊꯟꯗ ꯌꯥꯝ ꯄꯦꯡꯒ꯭ꯔꯖꯥꯠꯅꯤꯗ ꯍꯧꯖꯤꯛꯇꯤ ꯅꯪ ꯎꯗ꯭ꯔꯗꯤ ꯏꯍꯩ ꯍꯩꯅꯔꯛꯇ꯭ꯔꯦꯗ ꯅꯍꯥꯟꯒꯤ ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯣ ꯅꯣꯡꯃꯇ ꯍꯦꯛ ꯎꯗꯦ ꯅꯍꯥꯟꯋꯥꯏ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯊꯦꯡꯅꯔꯝꯃꯗꯤ ꯐꯒꯗꯕ ꯀꯣꯏꯗ ꯀꯣꯏꯅꯔꯕꯁꯨ ꯐꯅ ꯀꯨꯏꯅꯗꯤ ꯀꯣꯏꯅꯅꯤ ꯊꯣꯛꯏꯅꯤꯅꯦ ꯆꯍꯤꯗꯨꯅ ꯌꯥꯔꯛꯇꯕꯅꯤꯅ ꯏꯀꯥꯏꯗꯅ ꯄꯪꯆꯠ ꯆꯠ ꯂꯩꯕꯩ ꯋꯥꯅꯤ ꯃꯤ ꯌꯦꯡꯒꯗꯧꯗꯨꯁꯨ ꯃꯤꯁꯤꯡꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯗꯅ ꯑꯗꯨꯗ ꯑꯗꯨꯝ ꯂꯤꯁꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯔꯤꯕ ꯑꯃꯒꯤ ꯆꯥꯅꯕ ꯊꯤꯕꯗ ꯅꯉꯣꯟꯗ ꯇꯥꯔꯦꯗꯅ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯅꯤꯅ ꯐꯣꯇꯣꯗꯨ ꯎꯕꯗ ꯌꯥꯔꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯗꯤ ꯂꯥꯏꯔꯗꯅ ꯆꯍꯤ 19 20ꯒꯤ ꯑꯉꯥꯡ ꯐꯥꯎꯕ ꯂꯣꯏꯅ ꯌꯥꯔꯛꯀꯅꯤ ꯀꯩꯅꯣ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦꯗ ꯊꯥꯒꯠꯄ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯖꯥꯠꯅꯤ ꯃꯁꯤ ꯅꯍꯥꯟꯅ ꯍꯥꯏꯔꯝꯃꯕꯗꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯈꯥꯡꯖꯔꯝꯒꯗꯣꯏꯅꯣ ꯏꯕꯥꯅꯤꯁꯤ ꯆꯍꯤ ꯃꯥꯟꯅꯕꯅ ꯀꯩꯅꯣ ꯆꯞ ꯆꯞ ꯃꯥꯟꯅꯅꯦ ꯈꯜꯂꯤ ꯕꯦꯃꯥ ꯂꯥꯎ 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 ꯊꯣꯔꯣ ꯂꯥꯎ ꯊꯣꯔꯣ ꯂꯥꯎ ꯅꯪ ꯄꯥꯕꯨꯡꯒꯤ ꯆꯥ ꯄꯤꯔꯣ ꯂꯥꯎ ꯃꯣꯏ ꯄꯥꯕꯨꯡ ꯄꯤꯔꯣ ꯄꯤꯔꯣ ꯄꯥꯕꯨꯡ ꯆꯥ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯊꯝꯃꯨ ꯊꯝꯃꯨ ꯏꯃꯥꯒꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯍꯩ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯗꯤ ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯒꯁꯦ ꯊꯛꯄ ꯐꯪꯉꯦꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯏꯃꯧꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯨ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯅ ꯍꯥꯎꯇ꯭ꯔꯣ ꯅꯣꯏ ꯄꯥꯕꯨꯡꯗꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯑꯅꯤꯔ ꯑꯍꯨꯝꯂꯛꯀ ꯍꯥꯞꯄꯤꯅꯦ ꯍꯩ ꯅꯍꯥꯟ ꯃꯈꯩ ꯅꯈꯣꯏꯅ ꯊꯣꯡꯕꯗꯨꯒꯗꯤ ꯃꯍꯥꯎꯗꯤ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯦ ꯑꯩꯗꯤꯅꯦ ꯃꯅꯝꯁꯤ ꯀꯣꯛꯈꯤꯅꯤꯗꯅ ꯈꯨꯠꯁꯤꯐꯧ ꯁꯦꯡꯅ ꯍꯥꯝꯖꯗ꯭ꯔꯕꯅꯤ ꯑꯃꯨꯛꯀꯁꯨ ꯊꯣꯡꯉ ꯂꯣꯏꯔꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡꯅ ꯍꯥꯎꯋꯦ ꯍꯥꯏ 이스 통비오 통비오 ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯀꯁꯦ ꯆꯥꯅꯤꯡꯗ꯭ꯔ ꯃꯥꯅꯦ ꯅꯣꯏ ꯄꯥꯕꯨꯡꯁꯦ 이베마 이빠나 하전ꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯅꯪꯁꯨ 이모는 론ꯕ ꯆꯥꯒꯤ ꯃꯍꯥꯎꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯒꯗꯕꯅꯤ ꯑꯩꯒꯤ ꯋꯥꯗꯤꯅꯦ 이모는 ꯊꯣꯡꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯏ ꯃꯥ ꯉꯁꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯁꯤ ꯍꯥꯏꯅꯣ ꯕꯦꯃꯥ ꯉꯔꯥꯡꯒꯤ ꯎꯀꯥꯕꯤꯗꯨꯒꯅꯦ ꯍꯋꯥꯏ ꯊꯔꯥꯛ ꯈꯔꯒ ꯌꯣꯡꯆꯥꯛ ꯈꯔꯒ ꯊꯣꯡꯖꯜꯂꯨ ꯀꯩꯗꯧꯔꯒꯦ ꯆꯥ ꯊꯛꯄꯁꯤ ꯂꯣꯏꯔꯒꯅꯦ ꯏꯃꯥ ꯏꯟꯖꯥꯡ ꯁꯦꯝꯕ ꯆꯪꯕꯤꯔꯛꯀꯦ ꯃꯣꯏ ꯄꯥꯕꯨꯡ 이모ꯒꯤ ꯂꯤꯛꯁꯥꯁꯦ ꯑꯗꯨ ꯀꯝꯗꯧꯔꯕ ꯍꯩ ꯑꯗꯨꯒꯤꯗꯨꯗꯤ ꯑꯩꯅ ꯆꯠꯂꯒ ꯁꯥꯔꯨꯒꯦꯅꯦ ꯁꯦꯟꯗꯨꯗꯤ ꯑꯩꯅ ꯉꯔꯥꯡ ꯀꯥꯏꯊꯣꯛꯑꯒ ꯄꯨꯔꯛꯑꯕꯅꯤ ꯍꯦꯔꯥ ꯁꯅꯥ ꯁꯥꯕꯗꯕꯨ ꯅꯨꯄꯥꯅ ꯆꯠꯂꯒ ꯁꯥꯏꯕ꯭ꯔꯥꯗ ꯑꯩꯒ 이모ꯒ ꯆꯠꯂꯒ ꯑꯗꯨꯝ ꯁꯥꯔꯨꯒꯦ ꯕꯦꯃꯥ ꯆꯥꯛꯀ ꯆꯥꯕ ꯂꯣꯏꯔꯒꯅꯦ 이마ꯒ ꯆꯠꯂꯒ ꯁꯥꯗꯣꯛꯎꯔꯁꯤ ꯍꯣꯏ ꯏꯃꯥ ꯕꯦꯃꯥ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯆꯪꯉꯨ ꯆꯪꯉꯨ ꯍꯩ ꯌꯦꯡꯉꯨ ꯅꯃꯧꯒꯤ ꯃꯁꯛ ꯑꯁꯦ ꯏꯪꯅ ꯐꯖꯩꯅꯦ ꯑꯁꯤꯅ ꯊꯣꯡꯕ ꯏꯟꯖꯥꯡꯕꯨ ꯀꯩꯗꯧꯕꯩ ꯍꯥꯎꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯦꯟꯅꯅꯕ ꯍꯥꯏꯗꯅ ꯁꯅꯥ ꯁꯥꯕ ꯄꯨꯒꯗꯣꯏꯁꯤꯗꯤ ꯍꯟꯗꯛꯇꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯒꯁꯦ 이니 이모 ꯄꯨꯟ ꯆꯠꯂꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯦꯟꯅꯕꯗꯅꯦ ꯑꯩꯒꯤꯁꯨ 이모ꯅꯦ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯨ ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯪꯉꯗꯣꯏꯁꯤ ꯃꯣꯏ ꯄꯥꯕꯨꯡꯁꯤꯃ ꯇꯥꯃꯉꯥ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯖꯦꯁꯤꯒꯤ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯔꯕꯅꯦ ꯅꯣꯏꯗꯤ ꯀꯩꯗꯧꯔꯝꯃꯤꯕ ꯁꯨꯝ ꯃꯇꯝ ꯂꯦꯜꯂꯝꯃꯅꯤꯗ ꯍꯧꯖꯤꯛꯄꯨ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯕꯅꯣꯕ ꯃꯅꯤꯇꯣꯝꯕꯤꯅ ꯅꯨꯄꯤ ꯑꯃ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗ ꯁꯤꯅ ꯐꯪꯈꯤꯕꯗꯣ ꯑꯗꯨꯒꯤ ꯖꯦꯁꯤ ꯁꯦꯝꯅꯕ ꯋꯥ ꯈꯟꯅꯔꯨꯕꯅꯦ ꯀꯩꯗꯧꯉꯩ ꯕꯟ ꯂꯩꯔꯅꯤ ꯑꯗꯨꯗꯤ ꯕꯟꯕꯨꯗꯤ ꯂꯦꯞꯇ꯭ꯔꯤ ꯇꯧꯗꯤ ꯇꯧꯔꯛꯑꯅꯤ ꯑꯗꯣ ꯇꯥꯃꯉꯥ
ꯕꯟꯁꯦ ꯇꯧꯅꯤ ꯇꯧꯔꯣꯏ ꯈꯪꯗ꯭ꯔꯤꯉꯩꯗꯅꯦ ꯍꯥꯟꯅ ꯄꯥꯎꯆꯦꯗ ꯍꯥꯞꯄꯤꯔꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯗꯤ ꯕꯟ ꯂꯩꯔꯦꯅ ꯍꯔꯥꯎꯗꯅ ꯆꯥꯛ ꯏꯁꯤꯡꯒ ꯁꯤꯟꯖꯜꯂꯨꯔꯦꯗꯅ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯌꯥꯅꯔꯦ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯉꯤꯁꯦ ꯌꯥꯅꯗꯧ ꯂꯩꯔꯗꯤ ꯍꯥꯟꯅ ꯂꯥꯎꯊꯣꯛꯄꯤꯔꯛꯀꯅꯨ ꯅꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯨꯗꯤ ꯆꯨꯝꯕ ꯍꯥꯟꯅ ꯂꯥꯎꯊꯣꯛꯑꯒꯅꯦ ꯃꯣꯏꯗ ꯊꯤꯇ꯭ꯔꯟ ꯑꯃ ꯇꯧꯔꯤꯅꯤ ꯃꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯇꯥ ꯃꯉꯥꯜꯗꯤ ꯃꯤꯗꯤ ꯐꯖꯅ ꯈꯪꯅꯔꯝꯃꯅꯤꯕꯣ ꯀꯅꯥꯅ ꯈꯪꯂꯣꯗ ꯑꯗꯨꯗꯤ ꯅꯣꯏ ꯂꯩꯍꯧꯕꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩꯈꯣꯏ ꯇꯥ ꯃꯉꯥꯜꯁꯦ ꯐꯖꯅ ꯐꯥꯎꯔꯕꯅꯤ ꯑꯣ ꯃꯥꯁꯦ ꯍꯣꯏ ꯍꯣꯏ 이붕어, 한덕디 낭기 타바 아무 따홍나바 따우시. 카랄레르가디 짜히슈 힌도크라니. 숨고서 짰더나 레이바시나 앙앙누비 없셜라가디 하잉가마이 따운. ꯄꯥꯕꯣ ꯑꯩꯗꯤ ꯊꯕꯛꯁꯤ ꯇꯧꯔꯔꯣꯏꯒꯦꯅ ꯈꯜꯂꯦꯗ 고맹기 타바 아무 따후바 헵시 얌 까나그럽자니네. 아이시 낭기 타바 아마 합나나바 하이나 미니스터다 보고 앙나그럽바니. 루파 라 꼼nga묵 토랑 따우 하이. 쇼이든 하피기니 하라바니. ꯑꯗꯨꯒ ꯌꯥꯝꯕ ꯁꯦꯟꯐꯝꯗꯨꯗꯤ ꯀꯥꯏꯗꯩꯅꯣ ꯄꯥꯕꯣ ꯀꯩ ꯊꯕꯛꯀꯤꯅꯣ 시빌 서플라이 인스펙터기니. 셀주 얌 톡보 포스니. 아이코기 라이리바 러우싱세. 파리 아마니 용토가 타바 아마니 따후다바 야다바니. ꯄꯥꯕꯣ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯗꯨꯕꯨ ꯍꯟꯖꯟꯕꯁꯨ ꯉꯝꯃꯔꯣꯏ ꯅꯆꯥꯒꯤ ꯑꯣꯏꯅꯗꯤ ꯐꯥꯝ ꯑꯣꯏꯅ ꯇꯧꯔꯒ ꯂꯩꯖꯔꯒꯦꯗ ꯄꯥꯕꯨꯡ ꯃꯤꯒꯤ ꯃꯈꯥꯁꯨ ꯄꯣꯟꯗꯕ ꯏꯁꯥꯅꯁꯨ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯄꯅ ꯐꯔꯦꯗ ꯄꯥꯕꯨꯡ 아, 낭나부 시행나 따오게 하르가디. 아이는 앙나루이바 타박도 하이도크라게. 하이, 숨 깐전나라 탐마가디 모인 하잉 사오로이드로. ꯄꯥꯕꯨꯡ ꯍꯥꯏꯗꯣꯛꯄꯤꯈ꯭ꯔꯣ ꯊꯨꯅ ꯍꯥꯏꯗꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯊꯕꯛꯁꯤꯁꯨꯅꯦ ꯌꯥꯝ ꯊꯨꯅ ꯍꯧꯔꯒꯦ ꯏꯁꯥꯅ ꯃꯇꯝ ꯃꯥꯡꯒꯩꯁꯨ ꯊꯕꯛ ꯇꯧꯕ ꯋꯥꯁꯨ ꯋꯥꯕ ꯑꯗꯨꯒ ꯃꯣꯏꯗ ꯑꯔꯦꯝꯕꯗ ꯁꯦꯟ ꯄꯤꯗꯣꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ 아두수 ꯆꯠꯅꯕꯤꯅꯤꯅꯦ. ꯁꯦꯟ ꯄꯤꯗꯕ ꯌꯥꯗꯕꯅꯤꯅꯦ. 타박 따오닝바 매ям 아마 마사기 러우 인콘 요톡드나 타박 정나림니네. ꯄꯥꯕꯨꯡ ꯃꯣꯏꯅ ꯇꯧꯅꯤꯡꯒꯦ ꯇꯧꯔꯁꯅꯨ ꯅꯆꯥꯗꯤꯅꯦ ꯁꯦꯜꯒ ꯄꯤꯗꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯇꯧꯕꯗꯨꯗꯤ ꯇꯧꯔꯣꯏ ꯄꯥꯕꯨꯡ 파레 파레. 낭나따 시행나 팜 따오게 하르가디 따오로 따오로. 아두기 장거드바 셴팜도 이빠기르. 인톡티는 좀 올라온그래다고 베마 ꯏꯃꯥ 나호이 ngасai doctor ꯆꯠꯂꯨꯕꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯏꯃꯥ ꯌꯥꯔꯅꯤ ꯍꯥꯏꯔꯛꯑꯦ ꯐꯔꯦꯗ ꯑꯩꯗꯤ ꯅꯈꯣꯏꯅ ꯊꯦꯡꯅꯒ ꯌꯨꯝ ꯄꯥꯟꯕꯗꯨꯗ ꯏꯃꯤꯠꯁꯤꯗ ꯏꯁꯨꯒꯗꯣ ꯎꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯕꯅꯤꯅꯦ ꯑꯗꯣ ꯅꯈꯣꯏꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯗꯤ ꯂꯣꯏꯅ ꯂꯩꯔꯛꯑꯕ꯭ꯔꯣ ꯃꯥꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯂꯣꯏꯅ ꯂꯩꯔꯛꯑꯒꯦ ꯍꯥꯏꯌꯦ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯄꯥꯕꯨꯡꯒ ꯇꯥꯔꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯗꯣꯏꯅꯤ ꯍꯟꯅꯨꯔꯕꯁꯨꯐꯥꯎꯅꯦ ꯃꯃꯤꯠꯇ ꯃꯁꯨ ꯎꯗꯕꯗꯨꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ngасidi imaugi pausida nungairani isudu aigi mitsida uba phangdorabani nungaire ꯏꯃꯥ ꯉꯁꯤꯗꯤ ꯃꯥꯅꯁꯨ ꯍꯔꯥꯎꯃꯟꯗꯅꯅꯦ ꯅꯨꯡꯗꯥꯡꯗ ꯉꯥ ꯆꯧꯕꯝ ꯂꯩꯔ ꯆꯥꯁꯦ ꯍꯥꯏꯔꯝꯕꯅꯦ kaino nangna mama haidubo tambo kaugera kaino midi kaudana ma haido tabada nungaiteba ꯃꯁꯥꯗꯕꯨꯗꯤ ꯀꯧꯗꯦꯗ ꯏꯃꯥ ado hayengaisune semdokadabani ko adugane nungdangi chaktudi ima thongbirage ngasigi imaugi nungaiba pausi tabadane imau pothajaro ngasidi noi pahungna haraubodo amuk toibe lore doini mimang pumanga khangoi doi poni ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯀꯗꯥꯏ ꯆꯠꯊꯣꯛꯈꯤꯕꯅꯣ ꯂꯩꯕꯕꯨ ꯎꯗꯤꯌꯦ ꯂꯩꯀꯥꯏꯒꯤ ꯁꯤꯡꯂꯨꯞꯀꯤ ꯃꯌꯥꯝ ꯄꯨꯅꯦꯅ ꯆꯠꯈꯤꯌꯦ ꯑꯗꯨ ꯅꯪꯅꯦ ꯆꯥꯗꯣ ꯍꯥꯎꯅ ꯒꯤꯂꯥꯁ ꯑꯅꯤ ꯈꯛꯇ ꯂꯣꯜꯂꯣ ꯍꯣꯏ 이모 이반이 탁독시 ꯍꯣꯏ ꯏꯃꯥ 장어 장 뭐이 바보 아이디 수세 닝만을 로이래 ngasi hepo adi nung haidawni 낭나 우닝이바두다기 아이네 헤는 우닝이바니네. 하잉 이슈누 빠두나네. 아이몬다 부부가 있는 거라거든. 아이는 따닝이바지. 하이금들 뭐이 바보 아이디 누피 오래수네 누피 마차세 온통 하이나 기드래 앙앙 오래수네 빰 해빰닝데 누파 마차스네 따보 헤이다 농시 하이 마땅시다네. 누피 마차가 빨라키노. 이슈누파 아마 라가네. 사가이제 뽕릉릉 히드인. 하이 까나디 한덕디 이슈누파기 반제 이샤예 먹으네 수만 구멍에 먹으네 빠르게 떡하기 하이마 베마 ngaiko kada ima phaudoke kada wai surino nasadu lumakanduda piro ꯌꯥꯅꯤꯗ nese ꯏꯃꯥ ꯑꯩ ꯑꯗꯨꯝ ꯐꯧꯗꯣꯛꯆꯒꯦ ꯏꯃꯥ 이베마 나마부터 헐루네
ꯑꯃꯨꯛ ꯇꯨꯁꯟ ꯈꯨꯁꯟ ꯇꯧꯗꯅ ꯌꯥꯅꯤꯗ ꯄꯥꯕꯨꯡ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯃꯅꯤꯗꯅꯤ ꯍꯩ ꯄꯤꯔꯣ ꯏꯃꯥ ꯐꯧꯗꯣꯛꯀꯦ ꯋꯥꯅꯤ ꯍꯥꯏꯕꯅꯤ ꯁꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯃꯥ ꯅꯪꯁꯨ ꯏꯃꯧꯅ ꯁꯨꯒꯗꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯉꯁꯥꯏꯅ ꯁꯨꯗꯣꯛꯄꯤꯕ ꯌꯥꯔꯕꯅꯤ ꯍꯥꯏ ꯏꯕꯦꯝꯃ ꯅꯃꯥ ꯇꯧꯖꯅꯤ ꯍꯧꯔꯦꯟꯅꯦ ꯏꯄꯥꯅ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯍꯩ ꯔꯥꯁꯤꯡꯗꯨꯁꯨ ꯂꯩꯔꯛꯑꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯏꯃꯧꯅ ꯆꯥꯅꯅꯕ ꯉꯥꯗꯣ ꯈꯔ ꯌꯥꯝ ꯂꯩꯕꯤꯔꯛꯎꯀꯣ ꯌꯥꯔꯤꯉꯩꯁꯤꯗ ꯆꯥꯖꯍꯧꯅꯕ ꯕꯦꯝꯃ 이마는 ನಂಗೆ ಚಾಕ್ ಥಿದೋಕ್ಪಿರಮಬನಿ ಚಾಥೋರು ꯍꯣꯏ ꯏꯃꯥ ꯆꯣ ꯑꯩꯒꯤꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯁꯨꯁꯦ ꯅꯨꯄꯥ ꯑꯣꯏꯕꯤꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯣ ꯁꯦ ꯀꯞꯀꯅꯨ ꯀꯗꯥꯏꯅꯣ ꯑꯉꯥꯡꯗꯣ ꯑꯝꯇ ꯌꯦꯡꯒꯦꯗꯅ ꯃꯁꯛꯁꯤꯗꯤ ꯃꯄꯥ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯗ ꯃꯁꯛꯀꯁꯤ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯤꯗ ꯑꯩꯗꯤ ꯅꯪ ꯑꯣꯏꯅ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯐꯗꯤ ꯐꯖꯗꯧ ꯃꯥꯜꯂꯤꯗ ꯑꯣ ꯏꯄꯥꯟꯗꯤ ꯀꯩ ꯇꯧꯅꯤ ꯍꯥꯏꯒꯦ ꯏꯃꯥ ꯍꯣꯏꯅꯕꯣ ꯈꯪꯗꯦꯗ ꯄꯥꯕꯨꯡꯅꯗꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯃꯒ ꯏꯁꯩꯒ ꯌꯥꯝ ꯇꯧꯅꯤ ꯍꯥꯏꯈꯤꯕꯅꯤ ꯃꯌꯥꯝꯒꯤꯗꯤ ꯆꯥꯛ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯈꯜꯂꯤꯕ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯇꯧꯕꯁꯤ ꯆꯠꯅꯕꯤꯁꯨ ꯑꯣꯏꯔꯦꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯈꯔ ꯇꯧꯒꯗꯕꯗꯣ ꯀꯥꯎꯅꯤꯀꯣ ꯏꯟꯚꯥꯏꯠꯇꯣ 30ꯃꯨꯛꯇꯤ ꯆꯤꯊꯕ ꯌꯥꯔꯣꯏ ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯆꯥꯎꯅ ꯊꯥꯗꯈꯤꯕ ꯉꯥꯛꯇꯅꯤ ꯆꯥꯒꯤ ꯏꯄꯥꯟꯁꯤꯗꯤ ꯃꯤ ꯐꯅ ꯌꯥꯝꯗꯣꯔꯤ ꯑꯩꯒꯤꯅꯦ ꯅꯪꯒꯤꯅꯦ ꯂꯩꯀꯥꯏꯒꯤꯅꯦ ꯑꯗꯒꯤ ꯅꯣꯏꯔꯣꯝꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄꯣꯌꯦꯡꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯗꯨꯒ ꯑꯗꯨꯏꯗꯤ ꯉꯥꯁꯦ ꯁꯔꯦꯡꯒ ꯄꯦꯡꯕꯥꯒ ꯑꯣꯏꯅ ꯇꯧꯊꯔꯒꯦ ꯆꯥꯁꯦ ꯑꯍꯥꯟꯕ ꯄꯣꯛꯄꯅꯤꯅ ꯇꯖꯣꯞ ꯇꯧꯔꯣꯏꯗ ꯑꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯉꯥꯡꯒꯤ ꯐꯨꯔꯤꯠ ꯑꯊꯥꯕ ꯈꯔ ꯌꯥꯎꯕꯤꯔꯛꯎꯀꯣ ꯈꯔꯗ ꯅꯠꯇꯦꯗ ꯀꯥꯔꯁꯦ ꯊꯟꯅꯕ ꯂꯩꯔꯛꯑꯒꯦ ꯀꯣ ꯏꯍꯦ ꯆꯠꯂꯤꯉꯩꯗꯨꯗ ꯏꯄꯥꯟꯒꯤ ꯏꯟꯚꯤꯇꯦꯁꯟꯗꯨꯁꯨ ꯅꯝꯊꯣꯔꯛꯑꯒꯦ ꯅꯪꯒꯤꯗꯤ ꯀꯩꯀꯩ ꯂꯩꯗꯧ ꯂꯩꯔꯤꯒꯦ ꯏꯄꯥꯟ ꯅꯨꯃꯤꯠꯇ ꯂꯤꯠꯅꯕ ꯐꯨꯔꯤꯠ ꯐꯖꯕ ꯑꯃꯅꯤꯗ ꯌꯥꯎꯕꯤꯔꯛꯎ ꯌꯥꯎꯔꯛꯀꯦ ꯉꯟꯅꯒ ꯆꯠꯇ꯭ꯔꯗꯤ ꯍꯌꯦꯡꯗꯩꯁꯨ ꯕꯟ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕꯁꯦ ꯁꯤꯗꯒꯤ ꯊꯣꯛꯑꯒ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯄꯦꯇ꯭ꯔꯣꯜ ꯀ꯭ꯌꯨ ꯂꯦꯞꯄꯨꯗꯧꯕꯗꯣ ꯕ꯭ꯂꯦꯛꯇ ꯂꯧꯕꯁꯨ ꯂꯤꯇꯔꯗ 100ꯅꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯦ ꯀꯩ ꯂꯝꯅꯣ ꯈꯪꯗꯦ ꯕꯟ ꯃꯔꯛꯁꯤꯗ ꯏꯆꯥꯒꯤ ꯏꯄꯥꯟ ꯇꯧꯗꯣꯏꯁꯤꯕꯣ ꯀꯣ ꯑꯩ ꯆꯠꯂꯨꯒꯦꯀꯣ ꯃꯣꯏ ꯄꯥꯕꯨꯡ 이ꯄꯥꯟꯁꯤ ꯇꯣꯛꯑꯁꯤ다 ꯇꯣꯛꯄ ꯇꯥꯕꯅꯤ ꯀꯩꯅꯣꯅꯦ ꯏꯕꯣꯆꯧꯕ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯑꯉꯥꯡꯒꯤ ꯏꯄꯥꯟꯒꯤ ꯏꯟꯚꯤꯇꯦꯁꯟꯁꯨ ꯅꯝꯃꯨꯒꯦ ꯑꯉꯥꯡꯒꯤ ꯐꯤꯔꯣꯟ ꯈꯔꯁꯨ ꯂꯩꯒꯦ ꯇꯧꯅꯤ ꯍꯌꯦꯡꯁꯦ ꯕꯟꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯀꯅꯥꯒꯤ 이ꯄꯥꯟ ꯇꯧꯗꯣꯔꯤꯒꯦ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯏꯆꯥ ꯏꯄꯥꯟ ꯇꯧꯗꯣꯏꯁꯤꯗꯤ ꯍꯥꯏ ꯏꯕꯣꯆꯧꯕ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯅꯤꯄꯥ ꯄꯣꯛꯄꯁꯨ ꯅꯠꯇꯦ ꯏꯄꯥ ꯅꯨꯡꯕꯪꯒ ꯇꯧꯗꯅ ꯑꯔꯦꯝꯕꯗ ꯁꯦꯟ ꯇꯤꯡꯅꯕ ꯊꯕꯛꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯂꯥꯏꯗ ꯀꯕꯣꯛ ꯈꯨꯗꯨꯝ ꯑꯃ ꯀꯠꯂꯒ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯔꯦ ꯍꯩ ꯅꯪ ꯄꯥꯕꯨꯡ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯕꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕ ꯃꯤꯒꯤ ꯑꯣꯏꯈꯤꯒꯗꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯄꯒꯤ ꯂꯩꯀꯥꯏ ꯄꯨꯟꯖꯥꯎ ꯊꯤꯟꯗꯅ ꯏꯄꯥꯟ ꯀꯩꯗꯧꯕꯩ ꯇꯧꯗꯣꯔꯤꯕ ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯁꯤꯕꯣ ꯍꯥꯏ ꯅꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛꯇꯤꯅꯦ ꯏꯄꯥꯁꯨ ꯇꯧꯅꯤꯡꯗꯦ 이panse 또지 보자고 누비 뽀뽀기다마다 토이는 하라우루가 그래도도이노 누비좀 미니 그이노 빠보 하영 마나 짜우라가 이pan 뭐 또비기데나 강라버디 마누가이거든 누가이자 똑순 누비 오르바수 마탕다 누파 폴라카니 하바수 레이트레 사가이시 묻기바 따보니 ngasi기 수론치는 로이버다 시다부 까리 하라우닝아 레이리게바 이마 빠보 키트디 간다비요 이붕어 능 앙앙 들어보니 아묵당 하이베드 강비 알아보니 bungo chawwa mina tanaribase imung amada nupa ama hana pokpoduni karigi maduna yumle phogdoriba sagaido marata handoriba aikhoigina nupi ma thoklaga karidunu haraudorisibo nang somta khannane yengune hayeng matam amada mutungi imung ama lairami haibadi khangani kari aikhoibu kari khudam ukadoino ba 강드레 내 마이쇼 아시수네 그래도 왜 누비 볼레이노 강드레